मैम खुमजरी दम नेंगबिर सिंपैक्ट न्यूज़ ने रिपोर्टर्स तरामना ऑक्सरी Security force na thiba humba ki thabak chathabada Kakching district tagi khuchukulai kaya phagat pangamkhre khuchukulai sing adu ngasi yukpung taruk makhai rom taba adwai dagi taret ka minute yankhai phawbogi matamda Kakching district ki Singtom village area da thiba humba ki thabak chathabada kg nipalom lumba ID hand grenade amadi nongmai yauna atai khuchukulai kaya phagat pangamkhi nakalamarom CDO unit Kakching na thiba humba ki thabak chathabada Kakching sumak laikai area dagi lona thingkraba lalhulu KYKL gi miyoyama phagat pangamkhi pharaba miyoy adu mayanglamam kiran kawi sahi nifu humdoirom sure miyoy asi Kakching district ki manung chana laiba Kakching sumak laikai Victoria school pareng area dagi ni hairi miyoy asi Imphal West district amsung Kakching gi area singda misam miyam dagi namduna sel khongat pada chenaba miyoy ni hairi miyoy asi dagi mobile phone ama phagat pangamkhi makhata na thinjin humjin na bagdama Kakching police station da khusina khre hairi paudam sing asi hena mapung phaw pawgdama impact news mu mijeng taduna laibiu